Houses Manipur ki leiriba issues sing asiga mari lenana kugi NRC update tawbugi matangda High Court na kugi respondent singi paukhum matungina khanagani haina phongdokhiba aduga lower living steps kamai yengbe koi houses mani miyamna pamnariba NRC update tawba aduga census na NRC gi update tawra matungna pangthokpi haiba yam kanbi ho tongan tongan luk nam sansiliba aduga High Court na lower living steps kamai yengbe Han maktada notice window television ki ayuki news analysis meng tawir puno poi ko mana kolonjari mang samase koina hosisi manipur da NRC tawbo pam da group su leire hai si mek seng na thole ko hojikti ko akoi ure khabar gi level le yore sumna kano gi wana tab masi tawbo da kariya kaiba lege haibase or not only Manipur gi oina to kanda India gi na kariya kaiba lebe ge haibu wahang ama thola ni court yona re issue se ko India gi oba NRC haibase national register of citizenship haibu ni nata adu taga di national register ID nation asi nation nama haibase di Manipur khakta na te da India is a whole nation ni na nation gi oba citizen gi my criteria am le ni na ko adu gi criteria Indian Citizenship Act 1950 gi and my can do the magi pasana my can do clarify to remiam sing do madu dai da adagi di cap lakre ko adagi di khoi magi tongan ba mai lo mayam lakre ko laiba mayam sing asidai da sayet na ba thok ta ba ai khoi gi citizenship ama register to ba haibu se masi India gi government na hozibo ngam da bagi maram sikari no part by part che to be ya brava kaido bagi citizenship amagi register ama to bangam dribano karam matam dagi na lakpa musing karam matam nation ama haibu city matangi matungi na magi area pakthok pa fiction ba leiko akai bu su leiko adubu whole nation ama lay protect to ga leire hairi ngai manung adudadi magi citizenship ki magi taseng ba tangdang ba ngasi kaktagi wanate ingthau palingi matam lengak sing kaya gi mangdagi chanaraga laaba mai khongchat amane bo ko si Greeks ki matam da su akhoigi city magi keno sing ase akoina Aristotle gi mai keno yeng kan su mai classification of men ji yeng kan si da mana kamaina hai man of reason, man of soldier, man of appetite aduga slave cinematics hai bo ko slave cinematics is kanano haiba kansi da slave cinematics is foreigner dune haidi mai lady ba posi magi perception sibo ko ar mai to na lady ba magi leba amma leita ka lebak tu lady ba magi lebak tu gi lenga mai wakhan khan ba mioi kanglup sing aduga lenga su akhoi gi ba pambum na pangal na lebak ngak pa sibai oiba dagi leba ka leba kamu sing administrator ori ba kamu mayam sing aduga lebak tu gi pukchak puthoi ba tambu sing thabak suriba nomyo mayam sing adugi criteria adugi mathak aside da mayam adubu gi manung dagi exclude toba miyo leita badi ya magi hayo mayam sing adu da moina pusala aga mayam do support citizenship card pi de moida ko citizenship haibasi moida koigi endorse to de ko leiba port mayam sing adu itagadi haiba matam haiba se ngasi dagi sai lising ani ahungi mamang dagi ko sanaraga lab adugum makhangi policy amaneba like that anamai tawdana India da su laiba port magi vedic ki matamda kari da magi classification of men khaido iba magi brahmin kshatriya vaishya shudra gai leri horizons kai leri myam sing ase masi karmai orakhiba no haiba port ki my historical background mayam lebu lei myam sing ase matam matangi matung ina ola matung haiba myam puna magsina ai slave haiba slave oina dum orega leite matam du su magi leire iba matam adagi ma lori responsibility ki matungina magi leri step to keno to su onthore ebuko like that sumai tawdana awon mayam sing asina pullaga semibu kunai khungchet asida India haiba nation na se 1947 da maning makhatam nation na moina establish tawre British ki colony mayam am leram badagi India haina mai framework mi makhada seme adu tagadi leriba mayam sing adugi manung da konjel leba manung yawi mayam sing madala leriba madugi sagalak padi yawi mayam sing adugi citizenship ama classify tawum to en haiba si general logic amane machi kai gar matung da kai gi budugi tongan ba citizenship thopai dum tongan bam ni ko nation na sigi oiba citizenship ase masi karmaina identify tawri ke haibase hojibok ta kai gi no confuse tawru ga thammi se
masi Manipur government Manipur ki responsibility da government of India ki responsibility da hai bu hang ama hoji thole isine ba national citizenship register of citizenship hairamina masi nation ki responsibility malai ba maset by part Manipur gi oiba adu ta gari Manipur si India ki part ama oina leitrabra le roidra hai ba na sing ba issue mayam thole ba ko si gi mayam sing asi le da hoji yam complex ba issue ni heta masi court na su heta wayan ta ba ya ga da pot mayam lady maram di parliament ki mathak sida parliament na warep law kan sida masi lai ba pot criteria mayam sing akang ai mayam ta na sem ka da pot oi bani na masi khoi ai gi perception gi wani ko mase to khoi apam ba mayam sing asi phanam na